이런단 맛이다 뽕나 싸움 내리버세 메이테이 에코이나 타박 수닝다 버데니 에코이나 먹고이다 사범 톡대 야키로 에코이 메이테이 메차디네 타박 순수 수닝데바 피난바나 파미바 가리 메차 아마가 타우그라디네 로이레 미가 암타 우기드레 무키베스나 암토이바 마툰나 꽁꽁 액라워드 왜 야리를 실어서 남기다 angam bale ben thadaraga mama cha ani du gi manung da amadi kandaba yadabani Ima nang na dumay na kapati tabal sinung ay daro Ima ay sabiyo Lakliba tarik mga nagtokaba numit pawagi manungda nasa na silok jagadabani Hey kaino nang dam nuai tritibo Sinataba tabo mayam leifsidi Kaino handak marakti nang phone yang pairaktina Kaidaroge nang phone pairiktabse nuai timi phone yam toin torkano ba ay dum torke ima leitrakan torke ba ko thamage Hoy kanagano wari saido ha Nate kanagano ba wari sanari do ma khoi embroidery gi mi Boy tarigi wari saraga bu lona wari sabe ya braba Ai taxi kasi yaudaba Mapuroibadabu ming kouwine se khumda dia nangi nawang na tawduna ne Oi aigi yong itona kaitare ha aigi yong itona nangonda kaitare ha na ha ai nawang na tawduna kanai nu pina khangam doino ai Mapuroibadabu mai ni pisina dudi Karasina doino ai thawrine nangi senabudo ai ware pele makhada na senabina no Karigino nang lekai tano kana ngangise ha omduna chaiba mai sakse ai pu bangam di ngasidi ining dam na lauge kanne ining dam na lauge kanne ngangno ne yu thakjalaga nungmit khudgi khana ba hauba phuba ai khang bangam re lamu noi ni nangmu omduna chaiba mai sakse ai pu bangam di ngasidi ining dam na lauge nang nei mogi wakhanse no mata pothan nam thiba konggi manam do aina da da ne anan malami da chatna ba honariba Asaina hangbadana kangsoi thongi haiba sidana nga thongba kaigino mana engonda oidaba ngangise Kaidorage haraga akoida kana lamne kanam talam di na engonda kai lolino senayo ai da kemta arot playti siganaino eko signaro siganai mobile no signai to gadina ngasi phabo